ꯂꯩꯕꯥꯛꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯅꯦꯄꯥꯜꯗ ꯑꯀꯟꯕ ꯌꯨ ꯍꯥꯕꯗꯒꯤ ꯃꯤꯑꯣꯏ 188 ꯁꯤꯔꯦ꯫ ꯅꯦꯄꯥꯜꯗ ꯔꯤꯑꯦꯛꯇꯔ ꯁ꯭ꯀꯦꯜꯗ 6.4 ꯌꯧꯕ ꯑꯀꯟꯕ ꯌꯨ ꯍꯥꯕꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ ꯌꯥꯝꯗ꯭ꯔꯕꯗ 188 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ 150 ꯍꯦꯟꯅ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎꯒꯤ ꯁꯣꯔꯁꯁꯤꯡ ꯍꯥꯏꯔꯤ꯫ ꯏꯪ 2015ꯗ ꯃꯤꯑꯣꯏ 9,000 ꯔꯣꯝ ꯍꯥꯠꯈꯤꯕ ꯌꯨ ꯍꯥꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯐꯥꯎꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯌꯨ ꯍꯥꯕ ꯑꯗꯨ ꯀꯦꯄꯤꯇꯦꯜ ꯀꯥꯊꯃꯥꯟꯗꯨꯗꯒꯤ ꯅꯣꯡꯆꯨꯞꯂꯣꯝꯗ ꯀꯤꯂꯣꯃꯤꯇꯔ 500 ꯔꯣꯝ ꯆꯠꯂꯒ ꯂꯩꯕ ꯖꯥꯔꯀꯣꯠ ꯗꯤꯁꯇ꯭ꯔꯤꯛꯇ ꯏꯄꯤꯁꯦꯟꯇꯔ ꯇꯥꯈꯤ꯫ ꯉꯔꯥꯡ ꯑꯍꯤꯡ ꯄꯨꯡ 11:48 ꯆꯠꯄꯗ ꯃꯤꯁꯤꯡ ꯇꯨꯡꯈꯨꯟ ꯇꯥꯅ ꯇꯨꯝꯅꯔꯤꯉꯩ ꯇꯥꯂꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯤꯡꯌꯥꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯌꯨꯝ ꯀꯌꯥꯃꯔꯨꯝ ꯇꯦꯛꯈꯤ꯫ ꯌꯨ ꯍꯥꯕ ꯑꯗꯨ ꯀꯥꯊꯃꯥꯟꯗꯨꯗ ꯑꯗꯨꯒ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯐꯥꯎꯕ ꯆꯥꯅꯦꯜ ꯐꯪꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯦꯄꯥꯂꯤ ꯑꯥꯔꯃꯤꯅ ꯃꯁꯥꯒꯤ ꯄꯥꯔꯁꯦꯟꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯃꯤ ꯀꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯍꯥꯏꯔꯤ꯫ ngarang ahingi yuwa hava aduda nokchup Nepalgi Jajarkot amasung Rokum districtna khwaidagi phibam soki district ani sida sikiba mi masing 158 ni haina Prime Ministergi Secretariat na haiki mioi 150 yenbasu sokpadagi tongan ba hostanda admit tawgre kharadi India da honabasu thawrang tawri officials asiba masing asi hengalakigani aina thajari National Earthquake Monitoring and Research Center ki pau matung ina akan bayua hava tu ki matung da aftershock 158 thoki hari jumjang ba kinaba marum namhi kiadi ahingda mapanda jayak naki ayukda Prime Minister Puspa Kamal Daharna medical team ama fuduna mangta kifa area da satuna yangsin ki hari nakala maromdana Pakistan da larmi taraga mari sikre Air Force base attack da terrorist mapan harkre Pakistan ki Gwadar da security forcing purakba gari anida terrorist na attack tawrakibada yamrabada Pakistan lanmi taragamari sigre amaronda Punjab province da Air Force training base amada khulai matik chana paraba terrorist mafan ngasi ayu angan bada attack tawrakibada makoi funa mak harkri hana lebaga sigi tongan ba terror attack ahum da lanmi taraga taret sigi bagi nongmagi matung da army da fongdokre pasni da gi Gwadar district ki Ormaradat lakiba security convoy adu the terrorist in attack tawrakivani ana Inter Services Public Relations ISPR na haike Pakistan Air Force ki Mianwali training air base adu the terrorist mafana attack tawrakivani maduda hadana thabak tawdaba aircraft homda ate agai khara thoki ana statement amada Pakistan Army na haike adu attack adu the Pakistan Air Force ki thabak tawriba asset amada ate agai thoki balaiti ana statement adu na makha taki Sathiba sahi lisingani kulumdoigi aroiva thamari asigi manungda terror attack chamaga mafu drama song counter terror operation singda mioi chamri nifu ga mangarom sikre amasong atoba mioi chamri nifu soki ana jio news ki paun hairi Khyber Pakhtunkhwa amasong Balochistan na hingsagi maruiba center singni asoba Palestinian sing Egypt da changhan rabadi foreign passport paiba sing Gaza thaduk halloi Hamas Gaza gi wangthak basaruk tagi asokba Palestinian sing laying nanaba Arafah border faroga zipki hostan sing yawbagi aba pidrabadi Palestinian Islamic Resistance Movement Hamas na foreign passport paiba sing Gaza Strip thadokba thinglagani ana Palestinian Security Force amana thangjunamita fongdokre Gaza da leiba hostan sing dagi asokpa sing Egypt da leiba hostan sing da laying nanabagi dama Arafah crossing tanthok nanaba mari lenaba party punamana honagadabani ana masak takthokning daba security source na fongdokre Asigamba thawrang ama paikatrabadi foreign passport paiba mioi amada Gaza Strip thaduk hanbagi awa piroi hana Hamas na aiki ana source aduna makatana fangdoki Gaza da paliba Palestinian group asina Gaza da paliba Palestinian group asina makoigi asoko fighter sing Rafah border crossing fauraga Gaza dagi thana na honari ana media gi report sing na haineringai Hamas na firibasi lautorakibani Soglaba amasung Egypt da sangbagi ava figadaba Palestinian singi list ama Hamas na Israel United States amasung Egypt da piki amasung list aduda Hamas fighter singi maming yawi ana masak takthokning daba US government official amana irai numita fongdoki hana di New York Times na fongdoki irai numita ambulance convoy amada Israel na mission caption ki maragas ida Israeli military amasung Hezbollah ki marakda yamna kanna khothong na khre Kharom the Palestinian terrorist group Hamas ga akan balan soknariba Israeli military na Lebanon ga lona awanglom da so Shia militant group Hezbollah na attack ya tawrakpadagi Israeli warplane sing na akan bamong da landa khre
awangda khuthongnariba asisu lanjau oirakatra haina nungnangba pokle Iran gi proxy force oiriba Hezbollah na Israeli army post kya da attack tawrakpadagi Israel Defense Forces IDF na khut hankhibani militants attack tawrakwada army post amadi asoba rocket ani mangtak pathogan ki hari Hezbollah na Israel da attack kansilakli basi ngarang group asigi leader Hassan Nasrallah na Lebanon Israel border da mamangda amukta ukitri pamongda lan choknari ana phongdokraba matungdani Israel na Hamas ki mekta lan Khanghankhiba iroinana Hezbollah na sutlan kankhalakani hanu warning tawge Hezbollah na thadokiba warol amagi matungina makoigi fighters ina Israeli post yamdravada tarukda attack tawgi maduda chunaba makhalgi rocket amasung khulai sinaki hairi attack aduda hakthengna panduna technical equipment kaya thuwaiki ana warol aduda haiki Beirut west over al Mayadin BB network ki paw matungina Lebanon da Jal al-Halam harga khangnaba Israeli military ki post amada asobo ware singpuba Burkan rocket ani kapsin ki hairi Hezbollah na Burkan rocket sinari pasi handaki asin ahan mani hairi Israeli military spokesman Aviz Adena phongto khiba matungina Hezbollah na attack tawrakraba matungda launch tawrakhiba maikai aduda Israeli warplanes na attack dawki tengamasung artillery na chingbasu attack dawki maduna Hezbollah ki khulai Wafam infrastructure amasung posting thuai ki hairi Nakala marumdana Hamas na lanphasing thadok triba makai matam khara ki ceasefire haiba leiroi an Israel na US da khangankre tha ama phazil lakadorba Israel amasung Hamas ki lan asida misam singak tuknaba amasung Gaza Strip da ahen bateng bang potlam sing thajin bada yana na bagidamak miyobagi oiba awa ana yenglaga matam khara ceasefire w ana United States na akan ba pressure pirabasu Israel ki Prime Minister Benjamin Netanyahu na Hamas na fazin khiba lanmi Sanini forum ahana thadok travadi madugumba makalgi ceasefire tawroi ana phongdokhe Haukiba October tareta lan thokraba matungda Israel da ahumlak suboina lakhiba US ki State Department ki Secretary Anthony Blinken na Hamas mutatna bagidamak Israel na military campaign chathariba asi US na support dawi an hauna na phongdokhe adoba mahak na miyobagi owana yenglaka matam khara lan lepnanaba US ki President Joe Biden na haudokiba wafam subu khalaki Gaza Strip da Israel Defense Forces IDF ki ground operation paktok chawtok pa masung lanbung da leirifa lanmi sinamai ki taklaga Israel ki warplanes na air strike tawbagi changsu yamna hengalakpa asida Palestinian sing sibagi chang amuk hengalagadra aina nungnangba fogle English ani dare dagi terrorist group Hamas na nafuda sasan pasileva masung Islamic Jihad amad atai terrorist kaya so leirifa Gaza Strip da hostile sing pu thang bangam dabagi phibam yaukre Apunba population ki chada humvudra rum oigada bamongda mi million 1.5 rom di mayum thadok tuna sena kre Gaza da leiriba mi singsi makoi ki tangai fadana changba polam singki damak angak pafangna awawa tari sangsat makoi nongmada tal ani damak charaga hingli madusu ambadi United Nations ki stock da khara lehova ata dagi sembani ana Palestinian refugees singki damak leiriba United Nations agency ki Gaza director Thomas White phongdokhi Masidana na thaknanaba ising chu phangdabadagi Palestinian sing jamna wanari ana house ta hai Netanyahu ko wari sanarba matungda Anthony Blinken na tengbang polam sing pusin bagi sang hangkan hanaba duga Hamas na fazil laga thamliba mising thatu hanana bagi damak matam khara ki oiwa ceasefire dargar tagani ana phangdoki adubo Netanyahu na di lanfasing thadok triba fawba Israel na aroibi thatu na landagani ana Blinken da Khanghankhiba Maragas da apikba Mediterranean territory oriba Gaza Strip da khwadigi chawwa area oriba Gaza city da Israeli larmi sin amai kai punabaktagi question duna terrorist ngi batakda akan bamong da landari ngaranga thengbada Al Jazeera TV ki report amagi matungina refugee camp leiba Gaza city ki school amada Israeli forces na strike dawki hari military na phongdo kiba matungina Hamas ki terrorist na khulai honana bagidama sinaki ambulance ma air strike tawdun thuai ke Russia ki Wagner group na Hezbollah da afaba missile sing tharagani report Lebanese militia group Hezbollah na Israel ga khutoknaba awkraba matungda Russia ki Wagner group na group asida technology da khumang sausilaba air defense missile system ama pinadaba sem sari haibase US intelligence na khangle ana New York Post ki report na hairi World State Journal ki report paladuna New York Post ki report aduna hairi badi American officers in housing air strikes in Tengnabada anti-aircraft missile sing amasung nongmai sing sinaba system mama oriva
SA-22 pibagi matangda Wagner mercenary group amasung Lebanon gi Hamas po saugatpa militia adugi marakda chathariba discussion kumni yangle SA-22 system masi Transir S1 haina sukhangnai masi Russia da sava trakta half surface to air missile amasung anti-aircraft artillery weapon system ne masi gi khulai asi Russia na Ukraine gi matakda sinaki masi Israel gi air strike sing atuk nana bagi hiramda Iran na saugatba militia group aduna Middle East da deploy torok yai masi danantana Israel Hamas ki lan kansilak pakal loinana Israel amasung Hezbollah gi marakta su Lebanon gi border paringda khuthok na bayang kalagli US officials sing matungina SA-22 khulai system asi haujuk phawagi oinadi Lebanon da tha tripu oirabasu Hezbollah amasung Wagner gi person khara haujik Syria da thamli khulai adu Gaza da Hamas na Israel gi air strike sing thengnabada mating pangnana ba Lebanon dagi Gaza da pugadu rifra habasi sengna khangba ngamdre maragasi da Israel na ambulance amasung school da air strike chathabada mioi kunthra ga manga sigre ngarang Israel na Gaza city da ambulance convoy amada air strike chatharakibada amasung ngasi anganbada northern Gaza ge school amada target tawrakibada yamrabada mioi kunthra ga manga sigre ana Hamas na chalaiwa Palestinian Health Ministry na haire Gaza ki khwadagi chawa hostel amagi manakta ambulance convoy amada air strike chathagi haibasi confirm tawraduna Israeli army na haribadi Palestinian militant group Hamas na militant sing amasung khulai sing transfer tawbada sinna pagidamakta ambulance convoy adu target tawgibani Israeli air strike atubo World Health Organization ki chief United Nations ki chief amasung Palestinian Red Crescent Society PRCS na condemn tawkhre Health Ministry na haribadi langoi chalawa awang thangba sarukdagi kharomda Asok pasing holiba ambulance sing convoy aduda Israel na Al-Sifa hostel manakta air strike chatharakpadagi yamrabada miwai taraga mga siki amasung atay humfuna asok panangki Ministry na makha taribadi Israel na Northern Gaza da school amada hakthengna na tawduna chatharakiba air strike amada yamrabada miwai kun siki amasung atay kya amana asok panangki Maragasida USSR maset takibagum USSU maset tana kaitharaklakani ana Hamas na warning tawrakre Amerika gi laiba yeknaba kaya asi amaga tana duna amatuwaiwa fireb lawminarakuna nongmadi apun bakangbu aduna Amerika gi mayukta lan changchilakpa matamda Amerika machet kya thokna kairagani ana Hamas ke official oiba pau amada section Wafam oina phongdorakre hauze Israel amadi Hamas ani gi marakta chathariwa akan balan asida Hamas ke senior official Ali barakna section wa oina phongdokladuna hai nongmadi United States amasung Amerika si afun by USA waiting ki phibamda hanjilaktu na majet kya thokna kairagani United Soviet Socialist Russia na majet takibagum USA su taragani aikipa Wafam Jerusalem Post na report tawrakre Ali varakna phongdo ki Wafam asi Lebanese ki YouTube channel amaga akhanana sanapa warida tha asigi ani da phongdo ki bani hari Jerusalem Post na bhangna aiki Wafam sing ko tawraduna phongdorakpada United States asi Britain amadi Global Pre-Mastery ani lilinkhat kibani adomoinamak USSR na haikibugum masijo amuk ana kaikibugum masijo amuk hana karak lagani haiki Lebanese YouTube channel ga unakibagi warol singado Middle East Media Research Institute na translate tawduna phongdo kibani mana makhata na hai hausik leiriwa America ga yana daba amadi America ki mayukta leiwa kya punchina ba haure nongmati makhoi pula punchin America ki maikida lanchoi tan satarak lagani Madamaduda Amerika macheta na kairagani haike Madamaduda Amerika haujiki asigumna santi leipa lebak am oiraroi Ali Bakra na North Korea pa thagaladuna hai malemgi lebak sangi banungta North Korea khaktana US ki mayukta strike chathabagam ki North Korea losing basi khaktana malemda US ki mayukta strike tawbangam balebak leitri North Korea na mafungfana Amerika da landa chathabagam bagi matamadu laglagani Madamaduda North Korea asi Hamasingi mapang am oigani habo Wafam so barak na phongdoraki Hamas ki official oiba pau amada hai Hamas ki marui ba delegation khara handakta nongna Moscow da satuna lan asigi matangda wari sagre aduga atoba timamana Beijing da satuna wari sabagi thabak sadari ngasi di Russia lepakna nabit kudingi Hamas singda contact tawduna wariba Phibam singi matangda wari sari nakala maromda China na makoi ki envoy sing Doha da tharaktuna akoba pau lawi masida natana Hamas ki losing basinga haujik China madi Russia ko unadun wari sabagi thabak sadari Hamas ki maru iba delegation sing team sing Moscow da sarkraba matung da athuba matamda Beijing da satunu wari sabagi thabak pai kalagani ana barak na phongdo ki Wafam sing Jerusalem Post da thadorakre
Barakna hai hauzik Iran leifakna Amerika ki mathakta strike tawna pangal leitre adumainamak Iran na chapjafa firep amaga loinana lan asida khotingjinba pamlabadi Iran na mafung oina Tunis tariba mafum sinda strike chathaba ngamgane hariba mafum asida Amerika da base tawba mafum kya leiribani makoina khangba fawbada Amerika yawba ngamba Iran ki kolai sing leitre adumainamak Israel amadi Amerika ki jahasing leipa mafum sing jauna strike tawba ngamba kolai sing di leiribani asigamba US na lan asida makatana Saudokna bo khona raklaba amati chawna khot tharaklabadi Iran na khongthang sing asi laukolagani haina barakna makhata na phongdorakre aroibeda content sing asi ki markui ba pau khara asi ba pau dam jariba Manipur local news YouTube channel asedagi yangberiba punama pathaga jari channel asena tom da kana badi subscribe to be business subscribe to be romoloinana like and share to busuka wi kanuk namak po amakhanna thaga jari